ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯆꯝ ꯆꯝꯖꯕꯤ ꯂꯩꯁꯥꯕꯤ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯇꯣꯝꯕꯤ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯈꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯗꯣ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯁꯨ ꯍꯧꯒꯠꯂꯛꯇꯨꯅ, "ꯏꯃꯥ, ꯍꯥꯎꯅꯦ, ꯀꯩꯗꯧꯔꯒꯦ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯑꯗꯤ?" "ꯇꯨꯝꯕ ꯌꯥꯗ꯭ꯔꯕ, ꯑꯗꯨꯗꯅꯦ, ꯏꯃꯥꯁꯨꯅꯦ ꯑꯗꯨꯝ ꯍꯧꯒꯠꯂꯕ." "ꯑꯦ, ꯀꯔꯤꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ?" "ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ, ꯏꯃꯥꯁꯨ ꯀꯔꯤꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ, ꯍꯣꯔꯦꯟꯅꯦ ꯇꯨꯝꯅꯤꯡꯉꯀꯥꯟꯗ ꯍꯦꯛ ꯇꯨꯝꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ." "ꯆꯥꯛꯁꯨ ꯏꯃꯥꯅ ꯊꯣꯡꯗꯣꯛꯈ꯭ꯔꯕ?" "ꯊꯣꯡꯈ꯭ꯔꯦ." "ꯑꯁ, ꯌꯥꯝ ꯉꯟꯅ." "ꯀꯩꯗꯧꯅꯤꯒꯦ, ꯉꯟꯇꯥꯅ ꯊꯣꯡꯗꯣꯛꯄꯅ ꯐꯩꯌꯦꯅ ꯇꯧꯕꯅꯤ." "ꯑꯗꯣ ꯏꯃꯥ, ꯑꯩ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ." "ꯀꯌꯥꯝꯕꯨ ꯐꯥꯗꯅ ꯆꯠꯅꯤꯡꯉꯤꯅꯣ ꯅꯪꯕꯣ?" "ꯑꯁ, ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯠꯂꯨꯒꯦꯕ." "ꯍꯣꯏ ꯍꯣꯏ." "ꯑꯗꯣ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯀꯅꯥꯅꯣ?" "ꯅꯍꯥꯟꯋꯥꯏ ꯏꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯏꯇꯥ ꯑꯃꯒꯤ ꯃꯆꯥꯅꯤ." "ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯕ?" "ꯍꯣꯔꯦꯟ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ." "ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯀꯨꯏꯕ ꯐꯥꯎꯕ ꯂꯩꯗꯣꯏꯅꯣ?" "ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯔꯣꯏꯗ, ꯅꯨꯃꯤꯠ 10 - 20 ꯃꯉꯥꯏ." "ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯄꯥꯠꯇ ꯆꯠꯂꯦꯀꯣ." ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯗꯨ ꯄꯥꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯊꯧꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯇꯥ ꯊꯧꯕ, ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ?" "ꯐꯅꯌꯥꯝ ꯐꯥꯔꯦꯕꯣ." "ꯇꯥ ꯊꯧꯕꯗꯤ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯍꯩ." "ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯇꯥ ꯊꯧꯕ ꯍꯥꯏꯔꯦꯗꯅ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ." "ꯑꯗꯣ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯛꯏꯅ?" "ꯑꯗꯨꯕꯨꯔꯣ, ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕ." "ꯂꯩꯁꯥꯕꯤ ꯌꯥꯍꯧ ꯊꯦꯡꯕꯤ, ꯏꯁ, ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯅꯤ. ꯐꯥꯔꯣ ꯐꯥꯔꯣ ꯉꯥꯗꯣ." "ꯑꯗꯣ ꯇꯥ ꯊꯧꯕꯗꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ?" "ꯑꯌꯨꯛꯇ ꯉꯟꯇꯥꯅ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯔꯛꯇꯣꯏꯅꯣꯗ?" "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ, ꯑꯉꯥꯎꯕꯤꯁꯤꯗꯤ." "ꯑꯗꯣ ꯇꯥ ꯊꯧꯕ, ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ?" "ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ?" "ꯑꯗꯨꯕꯨꯔꯣ, ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯀꯅꯤ." "ꯑꯦ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ?" "ꯑꯩꯈꯣꯏ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯇꯥ ꯑꯃꯒꯤ ꯃꯆꯥꯅꯤ. ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ, ꯑꯗꯣ ꯑꯃꯨꯛꯇꯕꯨꯗꯤ ꯎꯗ꯭ꯔꯤ." "ꯑꯦ, ꯑꯗꯨꯒ ꯐꯖꯩ ꯍꯥꯏꯕ?" "ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯤ." "ꯇꯥ ꯊꯧꯕ, ꯇꯥ ꯊꯧꯕꯒꯤ ꯌꯦꯡꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯑꯦ, ꯑꯩꯗꯤ ꯀꯩꯒꯤ ꯌꯦꯡꯗꯣꯏꯕ? ꯁꯨꯝ ꯇꯥ ꯊꯧꯕꯗꯤ ꯅꯨꯄꯤꯁꯨ ꯀꯣꯏꯗꯦꯗꯅ." ꯊꯧꯕ ꯅꯣꯛꯇꯨꯅ, "ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ?" "ꯏꯁ, ꯃꯃꯤꯡꯒ ꯍꯪꯉꯤꯅꯦ." "ꯑꯦ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯌꯦꯡꯍꯧ ꯍꯥꯏꯕꯗꯥꯏꯅꯦ?" "ꯂꯥꯏꯖ ꯀꯧꯋꯦ ꯍꯥꯏꯕꯅꯤ." "ꯂꯥꯏꯖ ꯍꯥꯏꯕ? ꯃꯃꯤꯡꯒ ꯃꯁꯛꯀ ꯌꯥꯝꯅ ꯆꯥꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯤ." ꯂꯥꯡꯂꯦꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯇꯧꯔꯒ, "ꯑꯩ ꯆꯠꯂꯒꯦ." "ꯑꯦ, ꯀꯩꯒꯤ?" "ꯈꯪꯗꯦ." "ꯉꯥ ꯐꯥꯔꯔꯣꯏꯗ꯭ꯔꯣ?" "ꯐꯥꯔꯔꯣꯏ, ꯑꯩ ꯆꯠꯂꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯇꯣꯝꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯅꯁꯨ ꯍꯧꯈꯩ ꯍꯧꯗꯣꯛꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯔꯤꯕꯅꯤ, ꯑꯉꯥꯎꯕꯤꯁꯤꯗꯤ. ꯁꯣꯝꯗ ꯂꯥꯡꯂꯦꯟꯁꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯃꯃꯤꯡꯒ ꯍꯪꯉꯗꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯇꯧꯔꯤꯅꯦꯕ. ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯛ ꯐꯖꯕ ꯂꯣꯏꯅ ꯄꯥꯝꯕꯖꯥꯠꯅꯤ. ꯂꯥꯡꯂꯦꯟ ꯃꯌꯨꯝ ꯌꯧꯔꯛꯂꯦ. ꯃꯃꯥꯅ, "ꯉꯥ ꯐꯥꯔꯨꯅꯤꯅ ꯆꯠꯈ꯭ꯔꯒ ꯐꯥꯗꯅ ꯍꯜꯂꯛꯑꯕꯣ?" "ꯍꯣꯏ ꯃꯥ, ꯇꯟꯗꯅ ꯐꯥꯔꯛꯇ꯭ꯔꯤ." "ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤꯅꯦ ꯅꯪꯅ ꯆꯠꯂꯤꯗꯣ?" "ꯍꯣꯏ." "ꯍꯩꯃꯥ, ꯃꯁꯤꯗꯤꯕ, ꯃꯤꯗꯤ ꯉꯥ ꯐꯥꯅꯍꯧꯕ꯭ꯔꯣ?" "ꯈꯪꯗꯦꯗ, ꯑꯝꯇ ꯌꯦꯡꯉꯛꯇꯦ." "ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯪꯁꯤ ꯏꯕꯦꯝꯃ." "ꯑꯗꯣ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ." "ꯀꯔꯤꯅꯣ ꯍꯪꯒꯦ ꯍꯥꯏꯔꯤꯕꯣ? ꯍꯪꯉꯤꯗꯀꯣ ꯅꯪꯒꯤ ꯋꯥꯁꯦ." "ꯏꯁ, ꯀꯌꯥꯝ ꯍꯪꯉꯗꯅ?" "ꯀꯩꯅꯣ ꯍꯪꯒꯦ ꯍꯥꯏꯗꯣ ꯍꯪꯉꯛꯑꯣꯗꯅ." "ꯏꯃꯥ, ꯑꯩꯁꯦ ꯁꯛ ꯊꯤꯕ꯭ꯔꯥ?" "ꯍꯩꯃꯥ, ꯀꯔꯤ ꯋꯥꯍꯪꯅꯤꯒꯦ ꯑꯗꯨꯗꯤ? ꯍꯥꯏꯔꯛꯑꯣ." "ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯍꯪꯉꯤꯁꯦ." "ꯁꯤ ꯍꯪꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯉꯣꯟꯗ ꯍꯪꯉꯨꯕ꯭ꯔꯣ? ꯏꯃꯥꯗ ꯍꯪꯕ?" "ꯅꯠꯇꯦ, ꯅꯪꯅ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯀꯥꯏꯅ ꯑꯃꯨꯛ ꯍꯪꯀꯠꯂꯛꯏꯁꯤꯕꯨ ꯅꯨꯄꯥꯅꯒ ꯑꯃꯠꯇ ꯀꯣꯏꯒꯦꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕ꯭ꯔꯥꯕ?" "ꯍꯣꯏ, ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ." "ꯃꯁꯤꯗꯤꯕ, ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ." "ꯍꯣ, ꯐꯖꯩꯌꯦ, ꯏꯆꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ." "ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯥ ꯏꯃꯥ?" "ꯐꯖꯩ ꯐꯖꯩ, ꯌꯥꯝ ꯐꯖꯩ ꯏꯆꯥꯗꯤ." ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯗꯨꯅ, "ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯤ ꯑꯣꯏꯕꯒꯤ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ?" "ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯐꯖꯔꯦ, ꯑꯇꯣꯞꯄꯒꯤ ꯃꯤꯠꯇ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥꯗꯤ ꯈꯪꯗ꯭ꯔꯦ." "ꯑꯁ, ꯌꯥꯗꯦꯗ ꯏꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ."
ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯃꯒ ꯍꯪꯒꯦ ꯍꯪꯉꯣ ꯏꯆꯥꯅ ꯍꯪꯅꯤꯡꯕ ꯃꯈꯩ ꯂꯣꯏꯅ ꯍꯪꯉꯣ ꯂꯥꯏꯖꯗꯣ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯥꯏꯅꯦ ꯃꯃꯥ ꯂꯧꯕꯅꯤꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯅꯤ ꯃꯄꯥꯗꯤ ꯊꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯊꯤꯗ ꯃꯄꯥꯗꯤ ꯃꯨꯔꯒ ꯊꯤ ꯑꯗꯣ ꯏꯃꯥ ꯂꯥꯏꯖꯒ ꯑꯩꯒꯁꯤ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩ ꯑꯁ ꯀꯔꯤ ꯋꯥꯍꯪꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯔꯛꯑꯣꯕ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯃꯛ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯕ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯑꯩ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯀꯩꯅꯣꯅꯦ ꯃꯥꯅ ꯍꯪꯉꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯃꯨꯛꯇ ꯍꯪꯗꯕ ꯉꯥꯛꯇ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯧꯕ ꯄꯥꯠꯇꯒꯤ ꯀꯥꯔꯛꯇꯨꯅ ꯉꯥꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝ ꯉꯁꯥꯏ ꯂꯥꯡꯂꯦꯟꯗꯣ ꯉꯥ ꯑꯝꯇ ꯐꯥꯈꯤꯗꯕꯅꯤ ꯈꯔ ꯄꯤꯕꯤꯔꯨꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯂꯥꯡꯂꯦꯟ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯂꯥꯡꯂꯦꯟꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯂꯥꯡꯂꯦꯟ ꯊꯧꯕ ꯂꯥꯛꯄ ꯎꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯗꯧꯕꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯅ ꯑꯩꯅ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯊꯧꯕ ꯆꯪꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯊꯧꯕ ꯏꯁꯦ ꯅꯪꯒꯤ ꯉꯥ ꯄꯤꯕ ꯆꯪꯉꯛꯏꯅꯦ ꯅꯪ ꯉꯁꯥꯏ ꯉꯥ ꯑꯃꯠꯇ ꯐꯥꯈꯤꯗꯕꯗꯨꯗ ꯊꯥ ꯊꯧꯕ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯌꯨꯝꯗ ꯆꯠꯇ꯭ꯔꯤꯕꯣ ꯆꯠꯇ꯭ꯔꯤ ꯑꯗꯨꯗꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯦ ꯆꯥꯔꯦ ꯏꯃꯥꯅ ꯄꯥꯠꯇ ꯊꯤꯜꯂꯛꯑꯝꯃꯤ ꯑꯣ ꯁꯦ ꯉꯥꯁꯤ ꯂꯧꯍꯧꯔꯣ ꯊꯧꯕꯅ ꯄꯤꯔꯤꯕ ꯉꯥꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯊꯧꯕ ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯑꯁꯦꯡꯕꯒꯤ ꯅꯪꯅ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯂꯥꯡꯂꯦꯟꯗꯣ ꯀꯩꯝꯇ ꯈꯨꯝꯗꯦ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯊꯧꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯊꯧꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯏꯁꯥꯎ ꯁꯥꯎꯅ ꯂꯩ ꯂꯥꯏꯖꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯕꯅꯤ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯥ ꯃꯥꯅ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯌꯥꯝ ꯐꯖꯕꯅꯤ ꯂꯥꯏꯖ ꯊꯧꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯥꯏꯖꯗꯤ ꯊꯧꯕꯕꯨ ꯎꯕꯗ ꯄꯥꯝꯖꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯒ ꯂꯥꯡꯂꯦꯟꯒꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯂꯥꯡꯂꯦꯟ ꯅꯣꯏ ꯈꯨꯟꯁꯦ ꯌꯥꯝ ꯐꯖꯩꯉꯣ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯅꯦ ꯄꯥꯠꯀꯤ ꯄꯥꯠ ꯉꯥꯛꯇ ꯂꯩꯕꯅꯦ ꯌꯥꯝꯅ ꯇꯨ ꯑꯥꯗ ꯂꯩꯔꯤꯁꯤꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ ꯀꯥꯏꯅꯣ ꯇꯨ ꯇꯥ ꯊꯧꯕ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯂꯥꯡꯂꯦꯟ ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯎꯔꯨꯅꯣ ꯈꯪꯗꯦ ꯂꯥꯏꯖ ꯏꯈꯠ ꯈꯠꯅ ꯂꯥꯛꯑꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯉꯨꯁꯦ ꯀꯩꯗꯧꯕ ꯁꯨꯝ ꯆꯪꯉꯨꯁꯤ ꯀꯩꯅꯣ ꯍꯣꯏ ꯑꯩꯒꯁꯨ ꯁꯛꯈꯪꯅꯍꯜꯂꯣꯕ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯇꯥ ꯊꯧꯕ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯏꯔꯣ ꯏꯁꯤꯡꯗꯤ ꯁꯣꯛꯑꯕꯣ ꯁꯣꯛꯇ꯭ꯔꯤꯗ ꯊꯧꯕꯅ ꯑꯩ ꯁꯤꯡꯖꯨ ꯂꯩꯔꯛꯀꯦ ꯁꯤꯡꯖꯨ ꯆꯥꯁꯦ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯂꯩꯔꯨꯒꯦ ꯍꯣꯏ ꯊꯧꯕꯗꯨ ꯁꯤꯡꯖꯨ ꯂꯩꯕ ꯆꯠꯈꯤ ꯂꯥꯏꯖꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯣꯏ ꯇꯥ ꯊꯧꯕꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯐꯖꯊꯣꯔꯛꯑꯦ ꯍꯥꯏꯕ ꯐꯖꯕꯅꯤ ꯂꯥꯡꯂꯦꯟꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯧꯕꯁꯨ ꯁꯤꯡꯖꯨ ꯂꯩꯔꯒ ꯍꯜꯂꯛꯇꯨꯅ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯆꯥꯔꯁꯤꯀꯣ ꯍꯣꯏ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯔꯗꯨꯅ ꯇꯥ ꯊꯧꯕ ꯃꯥꯏ ꯃꯃꯤꯡ ꯂꯥꯏꯖ ꯀꯧꯕꯅꯤ ꯈꯪꯅꯧ ꯈꯪꯉꯤ ꯍꯥꯟꯅꯁꯨ ꯍꯥꯏꯔꯗꯨꯗꯤ ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯥꯡꯂꯦꯟꯗꯤ ꯁꯨꯛꯇꯣꯛꯇꯨꯅ ꯁꯤꯡꯖꯨꯗꯨ ꯆꯥꯏ ꯂꯥꯏꯖꯅ ꯇꯥ ꯊꯧꯕꯗꯤ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯣ ꯊꯧꯕ ꯋꯥꯍꯪ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯅ ꯑꯩꯗꯤ ꯋꯥꯁꯦ ꯗꯣꯡ ꯌꯥꯝꯅ ꯉꯥꯡꯒꯟꯕꯅꯤ ꯊꯧꯕ ꯃꯃꯤꯠꯇꯨ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯂꯥꯡꯂꯦꯟꯗꯤ ꯁꯤꯡꯖꯨꯗꯨ ꯆꯥꯔꯒ ꯂꯩ ꯊꯧꯕꯅ ꯀꯣꯏꯗꯦꯗ ꯄꯥꯎꯈꯨꯝꯗꯨꯗ ꯂꯥꯏꯖ ꯍꯔꯥꯎꯖꯔꯝꯃꯤ ꯀꯩꯗꯧꯔꯦ ꯂꯥꯡꯂꯦꯟ ꯅꯪꯅ ꯁꯨꯛꯇꯣꯛꯑꯒ ꯂꯩꯔꯗꯤ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯨꯛꯇꯣꯛꯏꯕ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯕ ꯑꯗꯨꯒꯤꯅꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯁꯥꯕ ꯑꯣꯏꯗꯦꯗ ꯑꯩꯉꯣꯟꯗꯗꯤ ꯁꯥꯏ ꯑꯗꯨꯒꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒ ꯊꯧꯕꯅ ꯑꯗꯨꯗꯤ ꯂꯥꯏꯖ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯆꯪꯈ꯭ꯔꯣꯀꯣ ꯍꯣꯏ ꯇꯥ ꯊꯧꯕ ꯂꯥꯡꯂꯦꯟ ꯑꯩ ꯆꯪꯉꯦꯀꯣ ꯂꯥꯡꯂꯦꯟ ꯀꯩꯝꯇ ꯈꯨꯝꯗꯦ ꯊꯧꯕꯗꯤ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯅ ꯇꯥ ꯊꯧꯕꯁꯦ ꯃꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯃꯤꯁꯨ ꯌꯥꯝꯅ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤꯉꯣ ꯂꯥꯡꯂꯦꯟꯅ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯅꯦꯕ ꯑꯗꯣ ꯏꯁꯤꯡ ꯁꯣꯛꯑꯒ ꯆꯪꯅꯕ ꯇꯧꯔꯁꯤ ꯍꯣꯏ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯡꯂꯦꯟꯅ ꯂꯥꯏꯖꯕꯨ ꯉꯥ ꯐꯥꯕ ꯄꯨꯊꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯍꯥꯟꯅꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ, "ꯇꯥ ꯊꯧꯕ, ꯅꯪꯁꯨ ꯉꯥ ꯐꯥꯔꯝꯃꯤꯔꯣ?" ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ, "ꯅꯪꯕꯨ ꯉꯥ ꯐꯥꯕ ꯍꯩꯕ꯭ꯔꯅꯦ ꯂꯥꯏꯖ?" "ꯍꯩꯌꯦ ꯇꯥ ꯊꯧꯕ." ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤ ꯂꯥꯏꯖ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯅ, "ꯍꯥꯏꯒꯨꯝꯕꯗꯅ ꯂꯥꯏꯖ, ꯅꯪꯗꯤ ꯉꯥ ꯐꯥꯕ ꯌꯥꯝ ꯍꯩꯅ." "ꯍꯩꯕꯅꯦ ꯇꯥ ꯊꯧꯕ." ꯂꯥꯡꯂꯦꯟꯅ ꯐꯥꯕꯗꯤ ꯑꯁꯨꯝꯅ ꯉꯥꯁꯦ ꯌꯥꯝꯅ ꯐꯥꯗꯦ꯫ "ꯑꯩꯗꯤ ꯍꯩꯇꯕ ꯑꯗꯨꯒꯤꯅꯤ." ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯨꯗ ꯊꯧꯕ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯂꯥꯡꯂꯦꯟꯅ, "ꯑꯗꯣ ꯂꯥꯏꯖ, ꯌꯨꯝꯗ ꯆꯥꯛ ꯆꯥꯎꯔꯁꯤꯔꯥ?" "ꯑꯁ, ꯉꯥ ꯈꯨꯐꯥꯁꯤꯗ ꯆꯥꯛꯄꯨ ꯆꯥꯒꯗꯕ ꯇꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛꯇꯣ ꯑꯩ ꯂꯧꯔꯨꯔꯒꯦ, ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯁꯤ." "ꯑꯗꯨꯁꯨ ꯌꯥꯏꯌꯦ, ꯑꯗꯨꯅ ꯐꯔꯅꯤ." "ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯂꯧꯔꯨꯈꯤꯒꯦꯀꯣ." ꯊꯧꯕꯅ, "ꯂꯥꯡꯂꯦꯟ, ꯅꯪꯅ ꯆꯥꯛ ꯂꯧꯕꯗ ꯑꯩꯒꯤꯁꯨ ꯄꯨꯟꯅ ꯌꯥꯎꯔꯛꯎ." "ꯍꯣꯏ." ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯗꯨ ꯆꯥꯛ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯊꯧꯕꯒ ꯊꯅꯝꯗꯨꯅ꯫ ꯊꯧꯕꯅ, "ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ?" "ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯐꯁꯨ ꯌꯥꯝ ꯐꯖꯩ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯥꯡꯂꯦꯟꯅ ꯅꯨꯄꯥ ꯑꯃꯒ ꯂꯥꯞꯅ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯄ ꯎꯕꯗ ꯊꯧꯕ ꯃꯥꯏꯊꯣꯡ ꯁꯨꯛꯅ, "ꯀꯗꯥꯏꯗꯩ ꯅꯨꯄꯥꯅꯣ ꯃꯥ ꯂꯥꯛꯃꯤꯟꯅꯩꯁꯤꯅ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦꯁꯦ." ꯂꯥꯡꯂꯦꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥꯅ ꯎꯇꯤ ꯊꯣꯡꯉꯝꯃꯦ, ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯅꯤ." ꯂꯥꯏꯖꯅ, "ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯖꯕꯅꯦ." "ꯇꯥ ꯊꯧꯕ, ꯅꯪꯒꯤꯅ ꯁꯤꯗ ꯂꯩꯔꯦ." ꯊꯧꯕ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ꯫ ꯂꯥꯏꯖꯅ, "ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯁꯤ." "ꯌꯥꯏꯌꯦ." ꯂꯥꯏꯖꯅ, "ꯇꯥ ꯊꯧꯕ, ꯅꯪ ꯆꯥꯛ ꯂꯥꯝꯃꯕꯣ?" "ꯂꯥꯝꯗꯦꯗ." "ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯑꯁꯣꯝꯗ ꯃꯌꯥꯝꯅ ꯉꯥ ꯐꯥꯅꯩꯁꯦ ꯑꯝꯇ ꯌꯦꯡꯉꯨꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯅ, "ꯂꯥꯡꯂꯦꯟꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯂꯥꯡꯂꯦꯟꯒ ꯈꯪꯅꯔꯤꯖꯥꯠꯂꯣ?" ꯊꯧꯕ ꯇꯞꯅ, "ꯈꯪꯗꯦ, ꯃꯑꯣꯡꯁꯦ ꯃꯥꯟꯗ꯭ꯔꯣ?" ꯊꯧꯕꯗꯨ ꯍꯧꯒꯠꯇꯨꯅ ꯂꯥꯡꯂꯦꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯀꯩꯁꯨ ꯈꯟꯗꯅ ꯉꯥꯗꯨ ꯐꯥꯔꯒ ꯂꯩ꯫ ꯂꯥꯡꯂꯦꯟꯁꯨ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ꯫ ꯊꯧꯕꯅ, "ꯀꯩꯗꯧꯕꯅꯣ ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯁꯤꯗ ꯆꯪꯉꯨꯔꯤꯁꯦ?" "ꯀꯩꯅꯣ, ꯉꯥ ꯐꯥꯕ ꯌꯦꯡꯉꯨꯒꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ." "ꯑꯗꯣ ꯅꯪꯒ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ?" "ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯤ? ꯍꯪꯕ ꯌꯥꯗꯕ꯭ꯔꯣ?" "ꯈꯪꯗꯦ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ." "ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯨ ꯍꯦꯛꯇ ꯈꯪꯗꯕ ꯌꯥꯕ꯭ꯔꯅꯦ?" "ꯈꯪꯗꯤꯌꯦ, ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦ ꯑꯩꯁꯨ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯏꯁꯥꯎ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯥꯏꯖꯅ, "ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤ ꯅꯪꯒ ꯈꯪꯅꯕ꯭ꯔꯥ?" "ꯈꯪꯅꯗꯦꯗ." "ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯕ?" "ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯤ, ꯑꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯝꯕꯤꯗꯣ ꯍꯪꯉꯛꯄ, ꯈꯨꯜ ꯊꯪꯅꯕꯗꯒꯤꯅꯦ ꯍꯥꯏ, ꯑꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯅꯣꯛꯄꯅꯤꯗ." "ꯑꯣ, ꯑꯩꯗꯤ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯥ ꯃꯥꯜꯂꯨꯔꯦ." "ꯅꯠꯇꯦꯍꯦ ꯅꯪꯁꯨ." ꯂꯥꯏꯖ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯥ ꯊꯧꯕ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ." ꯊꯧꯕꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, "ꯑꯗꯣ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯌꯨꯝꯗ ꯑꯗꯨꯝ ꯀꯥꯔꯁꯤꯀꯣ?" "ꯍꯣꯏ." ꯂꯥꯏꯖ ꯃꯈꯥ ꯇꯥꯗꯨꯅ, "ꯑꯗꯣ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯐꯥꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯒ ꯂꯥꯏꯖꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯃꯃꯥꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ, "ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ ꯅꯣꯏ ꯑꯅꯤꯅ ꯊꯣꯡꯒꯦ ꯇꯧꯔꯤꯗꯨꯕꯣ?" "ꯉꯁꯥꯏ ꯐꯥꯔꯛꯄ ꯉꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯏꯃꯥ." "ꯊꯣꯡꯖꯤꯜꯂꯣ ꯊꯣꯡꯖꯤꯜꯂꯣ, ꯑꯗꯨꯅ ꯐꯔꯅꯤ, ꯉꯥ ꯊꯣꯡꯕꯗꯨꯅ ꯍꯥꯎꯁꯨ ꯍꯥꯎꯕ." ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯔꯛꯇꯨꯅ, "ꯏꯃꯥ, ꯂꯥꯏꯖꯁꯦ ꯉꯥ ꯐꯥꯕ ꯈꯨꯍꯩ ꯑꯃ." "ꯍꯩꯔꯝꯒꯅꯤ ꯍꯩꯔꯝꯒꯅꯤ, ꯃꯈꯣꯏ ꯃꯃꯥꯁꯨ ꯌꯥꯝ ꯍꯩꯕꯅꯤ." "ꯑꯗꯨꯅꯦ, ꯈꯨꯍꯩ ꯑꯃ. ꯑꯩꯅ ꯈꯜꯂꯤꯅꯤ ꯉꯁꯤꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯔꯛꯑꯦꯅ. ꯑꯩꯁꯨ ꯃꯥ ꯂꯩꯔꯤꯉꯩꯗ ꯉꯥ ꯐꯥꯕ ꯇꯝꯍꯧꯔꯅꯤ." "ꯇꯝꯍꯧꯔꯣ ꯇꯝꯍꯧꯔꯣ." ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯇꯨꯅ, "ꯀꯗꯥꯏ, ꯉꯥꯗꯣ ꯂꯣꯏꯅ ꯊꯣꯡꯕ ꯌꯥꯝꯃꯅꯤ, ꯏꯃꯥ ꯃꯄꯥꯟꯗ ꯈꯔ ꯌꯥꯏꯊꯣꯛꯄꯤꯔꯛꯀꯦ." "ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯉꯁꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯝꯃꯕꯅꯤ." "ꯍꯣꯏ ꯍꯣꯏ, ꯁꯤꯗ ꯂꯩꯔꯤꯁꯦ ꯏꯃꯥ." "ꯑꯗꯨꯗꯤꯅꯦ, ꯏꯃꯥ ꯃꯄꯥꯟꯗ ꯌꯥꯏꯔꯨꯈꯤꯒꯦ, ꯅꯣꯏ ꯑꯅꯤ ꯊꯣꯡꯍꯧꯔꯣꯀꯣ." "ꯍꯣꯏ ꯏꯃꯥ." ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯔꯕ ꯃꯇꯨꯡꯅꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯂꯒ ꯂꯩ꯫ ꯂꯥꯏꯖꯗꯤ ꯃꯄꯥꯟꯗ ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯂꯛꯇꯨꯅ, "ꯂꯥꯏꯖ." "ꯀꯩ ꯍꯥꯏꯒꯦ?" "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯄꯥꯟꯗ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯤꯗꯨꯕꯣ?" "ꯑꯩꯗꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤ, ꯑꯗꯨꯒꯤꯅꯤ." "ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨꯕꯒꯤ ꯄꯨꯛꯁꯦ ꯂꯨꯝꯕꯅ ꯂꯣꯏꯔꯦ." ꯂꯥꯏꯖ ꯅꯣꯛꯇꯨꯅ, "ꯇꯨꯝꯅꯤꯡꯉꯕꯣ ꯅꯪꯕꯣ?" "ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ ꯀꯩꯁꯨ." "ꯂꯥꯡꯂꯦꯟ, ꯅꯪ ꯅꯨꯄꯥ ꯀꯌꯥ ꯁꯨꯔꯦ ꯀꯣꯏꯔꯛꯄ?" "ꯀꯥꯏꯗꯩ ꯋꯥꯍꯪꯅꯣ ꯅꯪꯒꯤꯗꯨꯕꯣ?" "ꯁꯨꯝ ꯋꯥꯈꯜꯗ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤꯅꯤ." "ꯀꯣꯏꯔꯛꯇꯦꯗ."
ꯑꯃꯠꯇ ꯐꯥꯎꯕ ꯀꯣꯏꯔꯛꯇ꯭ꯔꯤꯕꯣ? ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ? ꯈꯪꯗꯦꯗ ꯑꯩꯁꯨ ꯁꯨꯝ ꯑꯩꯗꯤ ꯀꯣꯏꯔꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯀꯣꯏꯔꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯀꯣꯏꯗ꯭ꯔꯦꯗ꯫ ꯍꯥꯟꯅ ꯀꯌꯥ ꯀꯣꯏꯔꯛꯏꯕ? 3ꯃꯨꯛ꯫ ꯑꯁ ꯌꯥꯝꯃꯤꯍꯦ꯫ ꯑꯗꯨꯁꯨꯅꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯉꯥꯛꯇ꯫ ꯑꯗꯨꯕꯨꯗꯤ ꯅꯁꯛ ꯐꯖꯕꯅꯤꯅ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯣꯏꯔꯛꯄꯗ ꯇꯥ ꯊꯧꯕꯗꯧꯅ ꯅꯨꯄꯥ ꯊꯣꯛꯅ ꯐꯖꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯂꯥꯡꯂꯦꯟ ꯊꯧꯕ ꯄꯜꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯁꯦ ꯑꯊꯤꯕ ꯉꯥꯛꯇ ꯍꯦꯛꯇ ꯍꯥꯏꯔꯛꯄ꯫ ꯂꯥꯡꯂꯦꯟꯅ ꯐꯥꯒꯤ ꯇꯧꯗꯨꯅ, ꯅꯪꯅ ꯅꯁꯛ ꯐꯖꯕꯒꯤ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯂꯥꯏꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯑꯩ ꯇꯥ ꯊꯧꯕꯁꯦ ꯅꯨꯡꯁꯤꯔꯨꯔꯦꯕ꯫ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯈꯥ ꯇꯥꯗꯨꯅ, ꯈꯪꯗꯦ, ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯁꯨ ꯅꯨꯄꯤ ꯀꯣꯏꯗꯕꯅꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯑꯗꯣ ꯑꯩ ꯃꯥꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯗꯤ ꯉꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ꯫ ꯂꯥꯡꯂꯦꯟ ꯑꯗꯨꯃꯛ ꯈꯨꯝꯂꯝꯗꯦ꯫ ꯂꯥꯏꯖꯅ, ꯀꯩꯅꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯇꯥꯔꯤꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯑꯣꯕ, ꯑꯩ ꯏꯇꯣꯝꯇ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯕ꯫ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦ, ꯈꯟꯐꯝ ꯈꯪꯗꯦ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯟꯅ ꯐꯣꯡꯗꯣꯛꯑꯁꯤꯔꯥ? ꯑꯩ ꯉꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕ꯫ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯏꯁ, ꯑꯩꯅꯗꯤ ꯍꯥꯏꯕ ꯏꯀꯥꯏꯗ꯫ ꯑꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯣꯕ꯫ ꯑꯩꯅ? ꯉꯝꯃꯣꯏ ꯍꯥꯏꯔꯣ? ꯉꯝꯅꯤꯗ꯫ ꯑꯗꯨꯅꯦꯕ꯫ ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯂꯥꯏꯖꯅ, ꯅꯪꯒꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯄ ꯂꯣꯏꯅꯔꯛꯄ ꯍꯥꯏꯕꯗꯨ ꯀꯧꯕꯅꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯕ꯫ ꯄꯥꯡꯒꯦ꯫ ꯂꯥꯡꯂꯦꯟ ꯃꯆꯤꯟꯗ ꯑꯗꯨꯝꯅ ꯍꯥꯏꯖꯔꯒꯁꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯣ ꯇꯨꯝꯃꯨꯔꯁꯤꯔꯥ? ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯂꯥꯡꯂꯦꯟ, ꯂꯥꯏꯖꯥ, ꯅꯣꯏꯅꯤꯕꯨ ꯍꯧꯒꯠꯂꯣꯅꯦ꯫ ꯃꯃꯥꯅ ꯍꯧꯗꯣꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯏꯖꯥ, ꯅꯈꯣꯏ ꯏꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯅꯍꯥ ꯃꯈꯩ ꯂꯩꯔꯝꯃꯒ ꯆꯠꯈꯤꯗꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯀꯦ ꯏꯃꯥ꯫ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯎꯀꯣ꯫ ꯂꯥꯏꯖ ꯅꯣꯛꯇꯨꯅ, ꯏꯃꯥ, ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯕꯨ ꯌꯨꯝ ꯑꯗꯨꯝ ꯄꯥꯜꯂꯒ ꯂꯩꯔꯁꯤꯔꯥꯅ ꯈꯜꯂꯤꯅꯤ꯫ ꯇꯣꯝꯕꯤꯅꯁꯨ ꯍꯔꯥꯎꯅ, ꯑꯗꯨꯅꯕꯨ ꯐꯔꯦꯅꯦ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯨꯄꯥ ꯑꯐꯕ ꯌꯥꯝ ꯂꯩꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯏꯆꯥꯁꯨ ꯑꯗꯨꯝ ꯎꯅꯔꯅꯤꯗꯅ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯂꯞꯇꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯃꯥꯁꯨꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯠꯂꯣ ꯅꯪ, ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯇꯥꯊꯣꯛꯎꯔꯣ, ꯑꯩ ꯐꯃꯨꯡꯁꯦ ꯂꯣꯏꯁꯤꯜꯍꯧꯔꯒꯦ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯑꯩ ꯉꯁꯤꯗꯒꯤ ꯉꯥ ꯐꯥꯕ ꯆꯠꯄ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯀꯩꯒꯤ? ꯍꯣꯔꯦꯟ ꯆꯠꯇꯣꯏꯅꯤꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯕ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯔꯣꯏꯒꯦ꯫ ꯌꯥꯔꯣꯏ, ꯅꯪꯗꯤ ꯆꯠꯂꯣ꯫ ꯀꯩꯒꯤꯅꯣ? ꯆꯠꯂꯣꯕ꯫ ꯑꯗꯨꯒꯅꯦ, ꯉꯔꯥꯡ ꯇꯥ ꯊꯧꯕꯗ ꯑꯩꯅ ꯍꯥꯏꯌꯣ ꯍꯥꯏꯕꯗꯣ ꯍꯥꯏꯌꯣꯕ꯫ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯂꯥꯏꯖꯅ, ꯀꯣ, ꯍꯥꯏꯕꯤꯌꯣꯕ꯫ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯇꯟꯅ, ꯑꯩ ꯆꯠꯈꯤꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯄꯗꯣ ꯄꯥꯝꯃꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯕꯤꯒꯦ꯫ ꯑꯗꯨꯅꯦꯕ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯑꯩꯒꯤꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦꯗ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯁꯤꯗꯤ ꯉꯥ ꯐꯥꯕꯗꯨ ꯃꯇꯣꯝꯇ ꯑꯣꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥ ꯆꯠꯄꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯌꯥꯗꯕꯗꯒꯤ ꯂꯥꯏꯖꯒꯤ ꯋꯥꯗꯣ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯊꯧꯕꯗꯤ ꯍꯥꯟꯅꯅ ꯑꯗꯨꯝ ꯂꯩꯔꯝꯂꯦ꯫ ꯂꯥꯡꯂꯦꯟ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯇꯥ ꯊꯧꯕ, ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ? ꯑꯝꯇ ꯐꯥꯗ꯭ꯔꯤꯗ, ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯑꯩꯁꯨ꯫ ꯑꯣ꯫ ꯊꯧꯕꯅ ꯂꯥꯡꯂꯦꯟ ꯈꯛꯇ ꯂꯥꯛꯄꯗꯨꯗ ꯂꯥꯏꯖꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕꯣ? ꯀꯩꯒꯤꯅꯣꯗꯣ ꯍꯪꯉꯤꯗꯤ? ꯁꯨꯝ ꯅꯍꯥ ꯃꯈꯩ ꯊꯣꯔꯛꯑꯒ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣꯅ ꯍꯪꯕꯅꯦ꯫ ꯂꯥꯏꯖ ꯊꯣꯛꯂꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯩꯝꯇ ꯈꯟꯗꯦꯗ, ꯅꯆꯤꯟ ꯊꯤꯒꯅꯨ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯗ꯫ ꯀꯩꯅꯣ ꯅꯪꯅ ꯈꯪꯉꯤꯁꯦ? ꯈꯪꯉꯤ꯫ ꯑꯗꯣ ꯀꯩꯅꯣꯕ ꯅꯪ ꯈꯪꯉꯤꯁꯦ? ꯂꯥꯏꯖ ꯊꯣꯛꯂꯛꯇꯕꯒꯤ ꯇꯥ ꯊꯧꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯍꯥꯏꯕ꯫ ꯌꯥꯝ ꯈꯪꯉꯤꯗ꯫ ꯌꯥꯝ ꯈꯪꯕꯒ ꯁꯥꯔꯗꯅ ꯈꯪꯗꯧꯕꯅ ꯈꯪꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯗꯨꯅ, ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯇꯧꯔꯨꯔꯅꯨ, ꯇꯥ ꯊꯧꯕꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯒꯦ꯫
ꯑꯉꯥꯡꯅ ꯆꯩ ꯆꯥꯔꯛꯇꯣꯏꯅꯤ ꯀꯔꯤꯒꯤ ꯂꯝ ꯍꯦꯟꯕꯒꯤ ꯄꯤꯖꯗꯣꯏꯕ ꯂꯥꯡꯂꯦꯟ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯊꯧꯕꯅ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ ꯅꯪꯅ ꯍꯥꯏꯗꯣꯏꯕꯣ ꯇꯥ ꯊꯧꯕꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯇꯣꯏꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯔꯛꯑꯣꯅꯦ ꯂꯥꯏꯖꯗꯣ ꯉꯁꯤ ꯆꯠꯈꯤꯗꯣꯔꯤ ꯍꯩꯃꯥ ꯉꯁꯤ ꯆꯠꯈꯤꯗꯣꯔꯕ ꯑꯣꯏꯔꯦ ꯇꯥ ꯊꯧꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯅꯤꯗ ꯈꯔꯕꯨꯗꯤ ꯐꯥꯎ ꯁꯨꯝ ꯁꯤꯗ ꯂꯩꯔꯝꯕꯅꯤꯅ ꯑꯗꯨꯅꯦꯕ ꯑꯗꯨꯔꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯁꯦ ꯅꯠꯇꯦ ꯁꯨꯝ ꯀꯣꯏꯗꯅ ꯂꯩꯔꯅꯨ ꯀꯣꯛ ꯍꯥꯏꯔꯣꯅꯤ ꯇꯥ ꯊꯧꯕ ꯅꯪ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯊꯧꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯣꯏꯅ ꯍꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯤ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯀꯔꯤ ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯌꯨ ꯂꯥꯏꯖꯗꯤ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯄꯥꯟꯅꯤꯁꯨ ꯍꯥꯏ ꯇꯥ ꯊꯧꯕꯅꯁꯨ ꯂꯥꯏꯖꯕꯨ ꯄꯥꯝꯖꯕ ꯑꯗꯨꯒ ꯂꯥꯏꯖꯅꯁꯨ ꯊꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯅ ꯂꯩ ꯂꯥꯏꯖꯅ ꯇꯥ ꯊꯧꯕꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯁꯤꯅꯤ ꯑꯩꯅ ꯇꯥ ꯊꯧꯕꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯒꯤꯅꯤ ꯂꯥꯏꯖꯒꯤ ꯈꯜꯂꯤꯉꯩꯗ ꯅꯁꯥꯒꯤꯗꯤ ꯀꯩꯝꯇ ꯈꯟꯗꯕ ꯀꯩꯅꯣ ꯇꯥ ꯊꯧꯕꯅ ꯍꯥꯏꯗꯣ ꯑꯩꯅ ꯂꯥꯏꯖ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯁꯨꯝ ꯈꯪꯕ ꯅꯪꯅ ꯈꯪꯉꯤꯗꯣ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯑꯩꯗꯤ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯏꯆꯝ ꯆꯝꯅ ꯈꯜꯂꯤ ꯇꯥ ꯊꯧꯕ ꯅꯆꯤꯟ ꯊꯤꯒꯅꯨ ꯆꯤꯟ ꯊꯤꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯂꯥꯏꯖꯕꯨ ꯏꯆꯝ ꯆꯝꯅ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯏꯖꯅ ꯍꯥꯏꯔꯤꯁꯦ ꯌꯥꯕꯤꯌꯨ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏ ꯃꯁꯛꯁꯨ ꯐꯖꯩ ꯃꯥꯒꯤ ꯃꯐꯝꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯇꯥ ꯊꯧꯕꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯅꯤ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯏꯖꯒ ꯈꯪꯅꯔꯝꯃꯣꯏꯗꯕꯅꯤ ꯈꯪꯉꯦ ꯌꯥꯔꯦ ꯇꯥ ꯊꯧꯕ ꯅꯪꯗꯤ ꯂꯥꯏꯖꯅ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯔꯝꯃꯣꯏꯅ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯗꯣ ꯂꯥꯏꯖꯗ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯅꯪꯉꯣꯟꯗ ꯍꯩꯄꯥ ꯁꯥꯎ ꯍꯥꯏꯗꯦꯀꯣ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯅꯤ ꯈꯪꯗꯦ ꯍꯦꯛ ꯍꯥꯏꯔꯕ ꯅꯪ ꯁꯤꯔꯦ ꯌꯦꯡꯉꯨ ꯇꯥ ꯊꯧꯕ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯅꯠꯇꯦ ꯀꯣꯛꯅꯤ ꯍꯥꯏꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯀꯣꯏꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯣꯏꯔꯝꯅꯤꯌꯦ ꯂꯣꯟꯅ ꯀꯣꯏꯔꯝꯒꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯏꯖꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯍꯟꯅꯤꯡꯉꯤꯁꯦ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤꯕꯨ ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯧꯕꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯩꯝꯇ ꯈꯪꯖꯟꯅꯗ꯭ꯔꯤꯁꯦ ꯇꯥ ꯊꯧꯕ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯄꯥ ꯀꯣꯏꯔꯛꯄ ꯅꯠꯇꯦ ꯑꯩꯅ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯍꯦꯛ ꯅꯨꯡꯁꯤꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯂꯥꯡꯂꯦꯟ ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯊꯧꯕꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯕꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯅꯪ ꯈꯛꯇꯅꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ ꯂꯥꯏꯖꯅ ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯪꯅ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯕ ꯇꯥ ꯊꯧꯕ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ ꯍꯥꯏꯔꯣꯏ ꯅꯪꯗꯤ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯃꯨꯟꯈ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯗꯧꯔꯤꯕꯅ ꯂꯥꯡꯂꯦꯟ ꯅꯣꯛꯏ ꯊꯧꯕꯅ ꯅꯣꯛꯇ꯭ꯔꯒꯁꯨ ꯇꯧꯔꯤ ꯂꯥꯏꯖꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯐꯝ ꯈꯪꯗꯕ ꯈꯪꯉꯣꯏ ꯅꯪꯗꯤ ꯈꯪꯉꯣꯏꯕ ꯑꯗꯣ ꯑꯩ ꯂꯥꯏꯖꯅ ꯍꯪꯉꯛꯑꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯌꯥꯈ꯭ꯔꯣ ꯍꯥꯏꯔꯣ ꯂꯥꯡꯂꯦꯟ ꯇꯞꯅ ꯈꯪꯗꯦ ꯇꯥ ꯊꯧꯕꯒꯤ ꯑꯄꯥꯝꯕꯅꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤꯟꯁꯤꯗ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯗꯦꯕ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯇꯥ ꯊꯧꯕꯅ ꯌꯥꯈ꯭ꯔꯗꯤ ꯑꯩꯕꯨ ꯃꯤꯠ ꯌꯥꯝꯅ ꯌꯥꯝꯕ ꯅꯨꯄꯥ ꯃꯥꯜꯂꯨꯔꯕꯣ ꯃꯥꯟꯗꯦ ꯑꯗꯨꯅꯤ ꯑꯗꯨ ꯇꯥ ꯊꯧꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯗꯨꯔꯣ ꯏꯕꯥꯅꯤ ꯊꯨꯅ ꯂꯨꯍꯣꯡꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯅꯪꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯛꯑꯅꯤ ꯊꯧꯕꯗꯤ ꯍꯔꯥꯎꯅ ꯑꯩꯒꯤꯗꯤ ꯉꯁꯤꯃꯛ ꯂꯨꯍꯣꯡꯉꯁꯨ ꯌꯥꯔꯦꯗ ꯁꯣꯝꯗ ꯂꯥꯏꯖꯗꯨ ꯂꯥꯡꯂꯦꯟꯅ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯂꯥꯏꯖ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨ ꯇꯥ ꯊꯧꯕ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯗꯣ ꯆꯠꯂꯝꯗꯥꯏꯗ ꯑꯩ ꯂꯩꯇꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯣꯏ ꯆꯪꯉꯒꯦꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯁꯣꯏꯗꯕꯤ ꯊꯣꯔꯛꯎꯀꯣ ꯍꯣꯏ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟꯗꯨ ꯆꯠꯈ꯭ꯔꯦ ꯊꯧꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯅꯍꯥꯟ ꯃꯈꯩ ꯐꯣꯡꯗꯣꯛꯅꯕ ꯉꯝꯗꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯑꯦꯗꯅ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯃꯃꯥꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯅ
Ima, Laijadu chakhrine. Ha. Langlen ngakna. Horen chakani hairaga thuna chakriti kaigino ima. Khangdi ne aisu kaidaurabano khangdi. Mama hek lakpaga chatlasi haidana tum chakre. Chakamta chakidrabo ima. Chakidre. Kaigino mana adu yam thuna chakridubo. Khangdi. Aina nang halakpa ngayu hairaga ngaikidre. Yam thuna amuk laki hairami. Langlen. Laija thingna hangtabududa nungaizaramde. Langlen makata aduna. Imabu kemta khamhaudrabraba. Khami banini nangbo. Langlen wangangda tumilay mama tombina. Nang su chakibadagi sunghan halakte. Halakpa yada doyne ima. Yaroi nangdi. Aisu halaisidi yam kuibusu nate. Laija do chatringaida nangi nakta chakibani. Ha, aigi nakta. Nangna kadaida lairubanu khangdi thengnade hai. Aina hangbada. Adudane adum chakiba. Langlen haujikta khangle. Thauba makhoi anina sanariba wari singdu loina taramlani haiba. Langlen haujikta da sora masangna hondoktuna mangol aduda phamthai. Aduda mu phamaga leiranune chak chana naba tawrurasi. Hoima. Kaisu khaluranuda thuna amuk lakjarani. Lao chango ko. Wado hairaga tombi imungda changkhre. Langlen mapanduda matomta sonduna leihawi. Pharida khangkhibaduna. Khangdana leigadabagi saru. Machinda murum sonduna nofet tawi. Asumna matam kharagi matungdadi thaubaga Langlen gasu ahalaman hainaduna luhonglami.